ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯥꯟꯁꯤ ꯀꯥꯡꯒꯨꯖꯝꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯅꯨꯚꯥꯏ ꯄꯇꯦꯜꯁꯀꯤ ꯑꯋꯥꯕꯒꯤ ꯃꯔꯨꯞ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯤꯇꯥꯡꯕꯤ ꯑꯩꯕꯨ ꯄꯩꯁꯥ ꯑꯃ ꯑꯅꯤꯇꯪ ꯄꯤꯕꯤꯌꯨ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯄꯋꯣ ꯍꯥꯏꯅ ꯂꯝꯕꯤ ꯁꯤꯗꯥꯏ ꯑꯃꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯃꯥꯟꯕꯋꯣ ꯈꯣꯡꯇꯦꯛꯄ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯑꯅꯛꯄꯗ ꯐꯝꯂꯤꯕ ꯈꯣꯡꯇꯦꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯁꯛꯇꯥꯊꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯇꯨꯡꯀꯣꯏꯟ ꯍꯦꯛ ꯏꯟꯅꯗꯨꯅ ꯍꯥꯏꯔꯗꯨꯅ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯆꯦꯛꯄꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯌꯥꯔꯦ ꯐꯝꯃꯣ ꯐꯝꯃꯣ ꯑꯩ ꯑꯗꯨꯝ ꯆꯠꯊꯣꯛꯀꯦ ꯅꯄꯥꯒꯤ ꯐꯝꯐꯝꯂꯥ ꯍꯥꯏꯅ ꯊꯤꯅ ꯆꯩꯒꯦ ꯈꯜꯂꯝꯕꯅꯤ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯠꯊꯣꯛꯀꯗꯧꯕ ꯂꯩꯔꯗꯤ ꯃꯤꯅ ꯆꯩꯕ ꯇꯥꯅꯕ ꯆꯪꯂꯛꯂꯤꯕ꯭ꯔꯥ? ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯑꯆꯨꯝꯕꯅꯦ ꯑꯆꯨꯝꯕꯅꯦ ꯑꯩ ꯆꯠꯂꯒꯦ ꯅꯍꯥꯛ ꯑꯗꯨꯝ ꯐꯝꯃꯣ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯁꯨ ꯌꯥꯎꯁꯤꯟꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯆꯠꯄ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯗꯨꯅ ꯈꯣꯡꯇꯦꯛꯄꯁꯤꯕꯨ ꯆꯥꯟꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯄꯤꯕꯤꯌꯨ ꯃꯤꯇꯥꯡꯕꯤꯁꯤꯕꯨ ꯄꯩꯁꯥ ꯑꯃ ꯑꯅꯤꯇꯪ ꯄꯤꯕꯤꯔꯝꯃꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯣꯏꯕꯁꯥ ꯍꯥꯏꯔꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯇꯦꯡꯀꯣꯠ ꯊꯥꯡꯒꯠꯂꯒ ꯂꯥꯎꯅꯔꯝꯃꯤ꯫ ꯙꯔꯃ ꯂꯩꯕ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯈꯣꯡꯇꯦꯛꯄꯒꯤ ꯇꯦꯡꯀꯣꯠꯇ ꯄꯩꯁꯥ ꯈꯔ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯤꯇꯥꯡꯕꯤ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯙꯔꯃ ꯂꯩꯕ ꯕꯥꯕꯨ ꯃꯤꯇꯥꯡꯕꯤꯁꯤꯕꯨ ꯊꯧꯖꯥꯜꯕꯤꯌꯨ ꯃꯤꯇꯥꯡꯕꯤꯁꯤꯕꯨ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯁꯨ ꯍꯥꯏꯔꯛꯏ ꯏꯅꯥꯛꯈꯨꯟꯕ ꯕꯥꯕꯨ ꯃꯤꯇꯥꯡꯕꯤꯁꯤꯁꯨ ꯈꯔ ꯄꯤꯕꯤꯔꯝꯃꯨ꯫ ꯕꯥꯕꯨ ꯑꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁా ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯤꯇꯥꯡꯕꯤ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤꯔꯅꯦ? ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯅꯛꯄꯗ ꯐꯝꯂꯤꯕ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯡꯇꯦꯛꯄꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯥꯕꯨ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ꯫ ꯈꯣꯡꯇꯦꯛꯄꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯗꯨꯝ ꯐꯝꯂꯣꯗ ꯅꯪꯅ ꯑꯩꯒꯤ ꯁꯔꯨꯛ ꯂꯧꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯆꯩꯔꯛꯂꯕꯗꯤ? ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯉꯁꯥꯏ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯪꯍꯧꯗꯅ ꯃꯥꯏꯊꯣꯡꯗ ꯅꯣꯡꯊꯥꯡꯒꯨꯝ ꯃꯃꯣꯟ ꯅꯣꯛꯄꯒꯤ ꯏꯊꯛ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯉꯁꯥꯏ ꯕꯥꯕꯨꯗꯨꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯌꯥꯔꯦ ꯑꯉꯥꯎꯕꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯅꯪ ꯄꯩꯁꯥ ꯐꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯈꯣꯡꯇꯦꯛꯄꯒꯤ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯍꯥꯏꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯂꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯤꯠ ꯑꯗꯨꯁꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯔꯥꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯈꯤ꯫ ꯉꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯏꯕ ꯍꯧꯅꯈꯤ꯫ ꯏꯄꯥ ꯁꯛꯄ ꯄꯟꯊꯧꯋꯣ ꯏꯅꯥꯛ ꯈꯨꯟꯕ ꯕꯥꯕꯨꯖꯤ ꯄꯩꯁꯥ ꯑꯃ ꯑꯅꯤꯇꯪ ꯄꯤꯕꯤꯌꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯄꯩꯁꯥ ꯈꯔꯗꯪ ꯄꯤꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯃꯤꯇꯥꯡꯕꯤꯅꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯂꯥꯛꯄ ꯎꯗ꯭ꯔ ꯇꯥꯗ꯭ꯔꯕꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯃꯤ ꯂꯥꯛꯄ ꯎꯔꯒ ꯑꯩ ꯑꯗꯨꯝ ꯂꯥꯎꯕ ꯍꯧꯔꯛꯀꯦ꯫ ꯈꯣꯡꯇꯦꯛꯄꯒꯤ ꯋꯥꯗꯨ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅꯁꯨ ꯐꯅ ꯐꯕ ꯋꯥꯅꯤ ꯈꯜꯂꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯕꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯂꯕ ꯃꯇꯝꯗ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯂꯩꯐꯝ ꯅꯌꯨꯝꯒ ꯂꯩꯕ꯭ꯔꯣ? ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯆꯥꯛꯅꯤꯕꯤꯒꯤꯕꯨ ꯂꯩꯐꯝ ꯌꯨꯝ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ? ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯈꯤ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯍꯥꯛ ꯂꯩꯔꯒ ꯈꯣꯡꯇꯦꯛꯄ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯥꯔꯦꯛꯐꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯈꯣꯡꯇꯦꯛꯄ ꯅꯨꯄꯥꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫
Ngahak ꯂꯩꯔꯒ ꯃꯤꯇꯥꯡꯕꯤ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯂꯥꯛꯄ ꯎꯕꯒ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯈꯣꯡꯇꯦꯛꯄꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯥꯟꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ, ꯆꯥꯟꯕꯤꯌꯨ, ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯩꯍꯥꯛꯅꯤ"꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯇꯥꯔꯒ ꯃꯤꯇꯥꯡꯕꯤꯁꯨ ꯄꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯃꯃꯣꯟ ꯇꯧꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯅꯨꯡꯁꯥꯅ ꯀꯥꯈꯠꯂꯛꯄꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯋꯥꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ ꯃꯤꯇꯥꯡꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯉꯁꯤꯒꯤ ꯄꯩꯁꯥ ꯀꯌꯥ ꯐꯪꯂꯒꯦ"? ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯐꯪꯗꯦꯗ, ꯂꯨꯄꯥ 2-3 ꯑꯣꯏꯒꯗ꯭ꯔꯥ, ꯑꯗꯨꯇ ꯐꯪꯗꯦ꯫ ꯅꯪꯗꯤ ꯀꯌꯥ ꯐꯪꯂꯒꯦ"? ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ, "ꯑꯩꯗꯤ ꯑꯅꯥ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ"? ꯍꯥꯏꯗꯨꯅ ꯑꯆꯤꯛꯄ ꯊꯨꯒꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ "ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤꯗꯨꯝ ꯇꯥꯛꯎ", ꯍꯥꯏꯗꯨꯅ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯃꯟ ꯀꯧꯏ"꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯑꯩꯁꯨ ꯖꯃꯅꯤ ꯀꯧꯏ", ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯖꯃꯅꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯒ ꯆꯃꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯖꯃꯅꯤꯒꯤ ꯃꯍꯨꯠꯇ ꯆꯃꯅꯤ ꯀꯧꯔꯣꯗꯅ, ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯒꯅꯤ"꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯣꯡꯒꯗꯧꯔꯤꯕ? ꯅꯪꯒꯤ ꯅꯃꯤꯡꯗꯨꯗꯨꯝ ꯖꯃꯟ ꯀꯧꯗꯅ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤꯕ ꯊꯦꯂꯥ ꯑꯗꯨꯗꯒꯤ ꯆꯅꯥ ꯈꯔ ꯂꯧꯔꯗꯨꯅ ꯆꯥꯔꯦ꯫ ꯊꯦꯂꯥ ꯏꯟꯕꯗꯨꯁꯨ ꯈꯔ ꯀꯥꯟꯅꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯅꯥ ꯆꯥꯅ ꯆꯥꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯤꯁꯥꯞ ꯇꯧꯅꯔꯦ꯫ ꯍꯤꯁꯥꯞ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯩ ꯃꯥꯒꯤ ꯃꯥꯒꯤ ꯌꯥꯔꯦꯛꯐꯝ ꯇꯝꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯦ꯫ ꯆꯠꯅ ꯆꯠꯅ ꯆꯃꯟꯅ ꯍꯥꯏꯔꯛꯏ, "ꯀꯥꯎꯏ, ꯌꯦꯡꯉꯣꯏ, ꯍꯌꯦꯡꯗꯤ ꯑꯦꯀꯥꯗꯁꯤꯅꯤ, ꯑꯗꯨꯅ ꯚꯗ꯭ꯔꯀꯥꯂꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯨꯁꯤ"꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯀꯝꯗꯧꯅ ꯆꯠꯀꯅꯤ"꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ, "ꯅꯪ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ"꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯅꯪꯅ ꯍꯌꯦꯡ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ"꯫ ꯈꯣꯡꯇꯦꯛꯄ ꯑꯗꯨꯅ, "ꯑꯩꯕꯨ ꯊꯥꯖꯗꯕꯩ ꯋꯥꯔꯥ"꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ, "ꯊꯥꯖꯕꯨꯗꯤ ꯊꯥꯖꯩ, ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯐꯝꯁꯤꯗ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯎ"꯫ "ꯐꯔꯦ", ꯍꯥꯏꯔꯝꯂꯒ ꯖꯃꯅꯤ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯃꯛꯀꯤ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ, ꯌꯥꯝꯂꯕꯗ ꯆꯍꯤ 18ꯗꯒꯤꯅ 30ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ꯫ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥ, ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯁꯥꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯣꯛꯆꯤꯟꯈꯤꯕꯒꯤ ꯋꯥꯗꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯗꯨꯅ ꯆꯃꯟꯅ ꯉꯔꯥꯡꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯖꯃꯅꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯉꯍꯥꯛ ꯂꯩꯔꯒ ꯖꯃꯅꯤꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯆꯃꯟꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯦ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯚꯗ꯭ꯔꯀꯥꯂꯤꯒꯤ ꯃꯟꯗꯤꯔ ꯇꯝꯅ ꯂꯥꯛꯈꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯀꯨꯠ ꯑꯇꯣꯡ ꯀꯌꯥ ꯆꯃꯟꯅ ꯍꯦꯛ ꯍꯦꯛ ꯇꯥꯛꯏ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯟꯗꯤꯔ ꯌꯧꯔꯦ꯫ ꯃꯟꯗꯤꯔ ꯃꯌꯥꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯈꯣꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯝꯅꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ, "ꯄꯂꯦꯝ ꯃꯥꯟꯕꯋꯣ ꯄꯟꯊꯧ ꯅꯆꯥ ꯑꯩꯕꯨ ꯊꯧꯖꯥꯜꯕꯤꯌꯨ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯩꯁꯥ 1-2 ꯄꯤꯕꯤꯌꯨ", ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯍꯩ ꯃꯥꯅ ꯊꯣꯛꯄ ꯂꯥꯎꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤꯗꯒꯤ ꯉꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯪꯏ꯫ "ꯅꯪꯒꯤ ꯄꯩꯁꯥ ꯀꯌꯥ ꯁꯨꯏ"? ꯆꯃꯟꯅ ꯍꯪꯂꯛꯏ꯫ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯖꯃꯅꯤꯅ ꯑꯏꯪ ꯑꯁꯥꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕ ꯆꯥꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯥꯜꯂꯦ"꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯆꯃꯟꯅ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕꯗ ꯑꯔꯥꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯔꯝꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯆꯃꯟꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯊꯟꯇ ꯆꯠꯈꯤꯕ ꯉꯝꯂꯒꯅꯤꯗꯅ"꯫
ꯖꯃꯅꯤꯅꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄꯒꯤ ꯇꯥꯔꯤꯕ ꯈꯣꯡꯊꯥꯐꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯇꯔꯥꯝꯅ ꯑꯣꯛꯂꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯖꯃꯅꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯆꯃꯟꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯂꯥꯞꯄꯒꯦ? ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯒꯤꯗ ꯂꯩꯔꯤꯁꯤꯗꯅ? ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯀꯩꯀꯩ ꯌꯧꯕ ꯃꯐꯝ ꯅꯠꯇꯦ." ꯆꯃꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯃꯅꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯔꯥꯎ ꯇꯨꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯖꯃꯅꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯃꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯌꯥꯔꯕ꯭ꯔꯣ, ꯆꯠꯂꯁꯦ?" "ꯑꯩꯒꯤ ꯂꯩꯐꯝꯁꯨ ꯑꯗꯨꯝ ꯌꯥꯏꯗ," ꯖꯃꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯃꯟ ꯄꯦꯜꯂꯝꯗꯦ, ꯃꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯐꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯂꯦꯞꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯃꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯐꯔꯦ꯫ ꯇꯧꯕꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯐꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯣ." ꯖꯃꯅꯤꯅ ꯆꯃꯟꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯈꯣꯡ ꯑꯅꯤ ꯌꯥꯎꯗ꯭ꯔꯕ, ꯈꯣꯟꯖꯦꯜꯇꯅ ꯃꯥꯒꯤ ꯁꯛꯇꯝ ꯂꯥꯛꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕ ꯆꯃꯟꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤꯗꯅ?" ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯆꯃꯟ ꯑꯃꯗꯤ ꯖꯃꯅꯤ ꯀꯔꯝ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯁꯦꯝ ꯁꯥꯖꯔꯤ꯫ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯄꯣꯏꯔꯩ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯗꯤ 33 AD-ꯗ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯑꯣꯏꯈꯤ꯫ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕ ꯃꯁꯥꯅꯧ ꯂꯩꯁꯅꯥ ꯄꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯆꯍꯤ 110 ꯄꯣꯏꯔꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ꯫ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯅꯨꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯍꯤ 110 ꯄꯥꯟꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯅꯣꯡꯕꯥꯂꯣꯟ ꯅꯣꯡꯃꯥꯏꯅꯨ ꯑꯍꯣꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯎꯊꯤꯡꯃꯥꯡꯅꯤ꯫ ꯃꯍꯥꯛꯅ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯆꯍꯤ 100 ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯏ ꯅꯤꯉꯣꯟꯕ ꯈ꯭ꯔꯤꯁ꯭ꯇ ꯀꯨꯝ 364ꯗ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯩꯇꯩ ꯂꯩꯃ ꯍꯧꯅꯨꯍꯜꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯆꯍꯤ 15 ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫